Tentha khunau maning laikai amasung kiamgai awang laikai da sakhangdaba singna bom langsiduna pokai halamlei. September kuntra fawda Manipuri school singi mahiroi singna u 4 lakh ani hena thagadauri. Kurumjare Noon-Istv gi Manipuri pau mideng tabiri singbu taram nokchari hauzik pau santokna pizari. Tentha khunau maning laikai da leiba moirang them subol kowa mioi amagi yumda sakhangdaba singna hengre namalang sinduna pokai hankre hairi. Thaudoga singarang numidang pung tararom tarakpada amambagi khudong chaba lauraga sakhangdaba singaduna subol gi yumgi sumangda hen graded adu langsinduna pokai halambani. Thaudoga duda yumgi thongnau amadi sumangda akai atoi khara thokpa natana thoidokpa ahenba asok apan yaude hairi. Moirang them subol wangjing tentha kenragi MLA paunam brozen gi loinabi moirang them shamagi hekpominaba manauni pani hairi. Tentha gram panchayat administrative committee gi chairperson ni hairi. Ngasi nongyai matung chorakna pung amma khara henlakpada Irilbung police station gi manung chanba kiamgai awang laikai de leiba MD Badul Haq apokpa MD Liakat Ali kauba miyoi amagi yumda sakhangdaba singna bom langsiduna pokai halamle. Bom pokai ba aduda yumda khamduna thamba car ani amadi yumgi thongnau dasu bom machet na panbadagi akai atoi thokre midi asok apan yahodre hairi. Bom pokai re haiba pau fangbadagi Irilbung police station gi kangbu ama laktuna tizin humjin khrei bom adu kanana karigidamak langsilamlabano haiba khangbangamdri. Laibak sinba thungna pangthokna bagum Manipur da sungasi ima gimingda upal amamam tharasi ek pet ma ke naam campaign 3.0 hawdokhrei. Education department ki School Education Program gi makhada leiba Samagra Shiksha Manipur na JEO Thobal kutsam naraga ek pet ma ke naam campaign 3.0 hawdokpaga loinana malem gi akoibagi fibam ngak semba numit World Environment Day gi thauram Thobal district ki khongsom da leiba Lalit Mandap Sharma Higher Secondary School da pangthokhi. Thauram adu da Manipur lenga ki Education gi Director NG Bogendra Maitei Samagra Shiksha Manipur gi Additional State Project Director Elementary Anjali Chongtham Additional Director Education SB Bisweswar Khumukcham, Additional Director Education SS Dangmai Manglem, ASPD Secondary SSM Khumukcham Renuka Amadi, SSM G Financial Controller Bobby Moirang Them Amasung JEO Zone 3 Thobal Yumnam Achobasu Sarukya ASPD Anjali Chongthamna campaign asi chahi asigi September kuntra fauba Manipur gi tongan school kayada pangthokadabani. Campaign asigi makhada lamdam asigi school singi bahiru singna u 4 lakh ani hena thabagi pandam thamli. Manipur da government school aided school amasung private school punna lising mari chatruk hena lei tha ahum asigi manungda school amamamna tongan wa thim kaya puthoktuna u pambi yankhai mathoi thanaba pandam thambaga loinana chahi asigi campaign asi mapungfana pangthoknaba pandam su thamli haikhi. Ngasigi thauromaduga mari leinana Samagra Shiksha State Implementation Society Manipur na sinduna Water and Gender haiba thimda Class 3 dagi 5 fauba thaki mahiru singi painting competition amadi Class 6 dagi 8 faubagi State Level Slogan Writing Competition da makok mathang takraba singda manama thumsu yenthokhi. Tungda thauromaduga mari leinana Director NG Bogendra Maitei na luchinglaga school gi akoibada u 4 su thaki. Malem pumbagi oina World Environment Day gi thauram pak shana pangthokliba sigi manung chana Imphal West District ki manung da leiba Teral Lokram Direct leiba Modern Primary School da World Environment Day gi thauram pangthokhrei. Central Forest Division gi mideng makhada Inspired by Nature for Climate for Our Future haiba thim da pangthokhiba World Environment Day thauram adu gamari leinana ek pet ma ke naam 3.0 ahum suba edition campaign su school asida hawdokhrei. Campaign hawdokpagi thauromaduda school asigi headmistress in charge yauna school asigi oza staff amadi mahiru singna saruk yaduna school asigi akoibada u 4 kaya thakhi. Rajya Sabha gi MP Sanajau Baleksemana Indian Red Cross Society Manipur State Branch da miyoibagi thawai yaudrba hakchang punanaba mortuary ban ama khutsinakhrei. Sana konungda leiba sana konungda pangthokhiba khutsinabagi thauramda Society sigi chairman Narendra Ningombana laibag asigi awa ana taraba imung manungda
ngasi MP na khutsinariba ben asina achouba mating ama leitalaira singda pangwa ngamlagari loinana ahanba oina asiguma ven ama Red Cross ta khutsinnarakpa asibo Red Cross ki maikaidagi thagatpasu phongdokhi Tharom asida MP na leitalaira awa ana taraba miyoi singda masagi oijaba thidana miyoi bagidamak kathokliba international organization ama oiriba Indian Red Cross Society Manipur State Branch ke volunteer singbo thagatpa phongdokhi Malem Ima Kanbalup MIKL nasu World Environment Day Thauram pangthokre Lup asigi thomi singna ipa thokok naurem thongda u chara kaya marum thakhi lup ki president Yumnam Komolini na Malem Ima gi honglakli bakaya sidagi kharada oirabasu kanana bapandamda u chara thabani haikhe Images of Manipur atingkok maru salairel sidaba amadi ibudau makhe lakpa Thaugal Lupnasu World Environment Day Thauram Directorate of Environment and Climate Change ki matinga loinana Lalampungda pangthokhe Thauram masida uchara kaya suthakhe World Environment Day ga mari leinana khundrakpam kendra gi manung channa leiba kongba maru laifam lengi akoibada poirai ithiba lop pil yumnam laikai na sinuna uchara sing thakre uchara thabagi Thauram aduda pil gi volunteer yankhai rom saruk yakhe Ningsingba yabadi haukiba irang asina mafam asida yumnak nifu leiramba aduda buffer zone amaram oiraga yumnak tarani panda hanthakre buffer zone gi manungda leiriba yum singdi tongan ba relief camp singda leinakre hairi World Environment Day ga mari leinana Mongsangai Sun Club ki ground da uchara thabagi thorama ma pangthokre ek pet ma ke naam haiba team da pangthokiba uchara thabagi thorama aduda Manipur State Rural Livelihood Mission MSRLM gi makhada leiba Village Level Federation PLF ki members sing yauna BJP Nauria Kendra Mandal na maru oiba miyoi sing Sun Club Mongsangai gi volunteers sing amadi Mongsangai Gram Panchayat Ward number 2 gi member Soibam Ibohol na saruk yaduna Mongsangai Boroi Makhongda leiba Sun Club ki akoibada uchara yankhai rom thakhe Prajavita Brahma Kumaris Iswarya Viswa Vijalia Manipur gi makhada taret khul kaibida leiba Brahma Kumari Center da World Environment Day 2026 ka mari leinana khana neinabaga loinana lamdamasigi akoiba luna na thamnaba amatta oina warep nakre Thoromaduda Senior Vice President University Affairs the Association of Indian Private Universities AIPU Dr. Irabanta Su Sarukyakhi Laima Pokpam Mangoljau President Taret Khul Development Committee na Aikoi gi akoiba luna na thamna bhotnabada lainga khak ngaiduna leiroidabani Aikoi amamamna Aikoi gi akoiba luna nana thambagi wakhal amadi u pambi thaba amasung yokhatpagi wakhal leirabadata pumna makke afaba oigadoribani haikhe Thoromaduda saruk yakiba sing miyoi singa loinana miyamna punna u chara thaminakhe World Environment Day ga mari leinana ngarang Lairen Kabi Dramatic Union na Thoubal District ki manung channel leiriba uyal chingda chatuna u chara kaya thakre u chara thabana aikoi miyoi bada afaba nungse nungsa amadi aying asagi changbu ngaktuna thambada uwa yokhatpada tangai fade haibagi pantamda thorom ase pangthokpani haikhe World Environment Day thorom ga mari leinana tongan balup kaya na uyal mamang saram chingda Lairiba ibudau pakang bahrau chingda laktuna u chara kaya thakre Guru Ivungo Sarma Sangit Vidyalaya Tientha Haibung Thoubal District Maibam Tomba Singh Kanglei Masek Mangal Charitable Trust Kaisamthung Maning Irom Pukri Mapal Nat Academy Tientha Manipur Arang From Development and Cultural Institution amadi Lairen Kabi Youth Dramatic Union gi thomi kayana anganba ayukta laktuna uyam mamang chingthakta leiriba ibudau gi khubam gi akoibada uhai panba chara kaya thakhe BSF Mizoram and Kasar Frontier Nasu World Environment Day Thoram Pangthokre Frontier Headquarters Mizoram and Kasar Silchar Sector Headquarters Battalion Amasung Border Outpost Singda Paksana Uchara Thakhe Thoramasida BSF Personnel Sing Imung Manung Mahiroi Singamadi Laikai gi miyoi kayana saruk Frontier Headquarters Manipur Assam da Pangthokpa Thoromda Inspector General Mizoram Amadi Kasar Ravi Kansu saruk Hauzik break amalog sari. Tada! Hindi matigano. Asa ba mo?
Sige yumse, next TMT na checksin na laksilaka thamkrabani ne. Dadarang se juhar habaga amta kidrabo. Asumna mayam na machalbo ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli. Next TMT juhar habadi ngakokna na basembani. Zaman technology sina bana concrete ka toklat na ba matamda kapamil amuk hena hengaladli. Next TMT strength is in it. Nongsu nungsa tabak jilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app yumthong mart delivery service su pizari download now honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungda makataba pau Kaibi Kulen Development Committee के President amadi Advisor matam sangna oiramba lamyan bahizam irabot ki tung inba ningthau khongjam moirang ningthau maitai haukiba me kontra da laikidabada Kaibi Kulen Development Committee amadi khunja singna awaba phongdokpagi thoram pangthokrai thoram aduda saruk yakiba singna laikhidrabagi photo da laikatpaga loinana minute ani tumina leptuna laikhidrabagi thawaina ingna chikna leirunaba thongnikhi Maroiba pausing amukahna Tentha kunau maning laikai amasung kiamgai awang laikai da sakhangdam singna bom langsiduna pokhai halangle September kuntra fawbada Manipur ki school gi mahiroi singna u 4 lakh ani hena thagadauri Hauzik fawbagi oinadi ISTV ki paw matang silosinjari bireng tabi dibasing bomokahna